ꯏꯅꯥꯎꯄꯥꯒꯤꯅꯦ ꯑꯩꯁꯨ ꯅꯍꯥꯟ ꯑꯃ ꯂꯩ ꯄꯩꯁꯥ ꯄꯥꯝꯃꯨꯔꯦꯕ ꯃꯌꯥꯝ ꯖꯣꯔꯣ ꯁꯥꯟꯖꯤ ꯂꯨꯐꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯨ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯔꯛꯀꯦ ꯕꯨꯁꯥꯟꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯕꯨꯁꯥꯟꯒꯤ ꯃꯐꯝꯁꯤꯗ ꯄꯣꯞ ꯃꯥꯔꯠ ꯗꯨꯀꯥꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯂꯥꯕꯨꯕꯨꯒ ꯌꯣꯟꯕꯗꯣ ꯑꯗꯨꯗ ꯃꯣꯏꯒꯤ ꯋꯥꯟ ꯄꯤꯁꯀꯤ ꯃꯣꯏ ꯄꯥꯏꯔꯦꯠ ꯒ꯭ꯔꯨꯞ ꯃꯌꯥꯝꯗꯨꯒꯤ ꯖꯍꯥꯖꯀꯤ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯕ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯅꯦ ꯕꯦꯟꯗꯤꯡ ꯃꯦꯆꯤꯟ ꯑꯃ ꯑꯗꯩ ꯂꯩꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯤꯁꯇꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯇꯥꯔꯛꯇꯣꯏꯅꯣꯗꯤ ꯈꯪꯗꯕ ꯑꯃ ꯇꯥꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯗꯣ ꯂꯩꯔꯨꯁꯦ ꯑꯩ ꯅꯍꯥꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯛꯑꯦꯕꯀꯣ ꯋꯥꯟ ꯄꯤꯁꯀꯨꯝꯕ ꯌꯦꯡꯕ ꯃꯤ ꯈꯪꯕꯤꯔꯒꯗꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯌꯥꯏ ꯕ꯭ꯂꯣꯛꯁꯦ ꯁꯨꯝ ꯕꯤꯠ ꯂꯩꯕ ꯌꯥꯏꯑꯕꯀꯣ ꯌꯦꯡꯉꯨꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯑꯄꯥꯝꯕ ꯋꯥꯟ ꯄꯤꯁꯀꯤ ꯄꯥꯏꯔꯦꯠꯀꯤ ꯀꯩꯅꯣ ꯌꯥꯎꯔꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯤ ꯄꯣꯞ ꯃꯥꯔꯠꯀꯤ ꯀꯩꯅꯣꯗꯣ ꯌꯧꯔꯛꯑꯦ ꯁ꯭ꯇꯣꯔꯗꯣ ꯁꯤ ꯄꯣꯞ ꯃꯥꯔꯠꯀꯤ ꯁ꯭ꯇꯣꯔꯁꯦ ꯀꯩꯅꯣꯅꯦꯕ ꯀꯩꯑꯕ ꯀꯂꯦꯛꯇꯤꯕꯜ ꯇꯣꯏꯁ ꯐꯤꯒꯔꯒꯨꯝꯕ ꯌꯥꯝ ꯌꯣꯟꯐꯝꯗꯨꯅꯦꯕꯀோ ꯑꯗꯨꯅ ꯑꯦꯅꯤꯃꯦ ꯀꯦꯔꯦꯛꯇꯔꯒꯨꯝꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯈꯜ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯂꯩꯗꯣꯏꯅꯦ ꯁꯛꯇ ꯀꯥꯈꯠꯂꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯀꯣꯏꯟꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯀꯥꯔꯠꯀꯨꯝꯕ ꯊꯥꯗꯔꯀꯥꯟꯗ ꯂꯩꯔꯒ ꯇꯧꯅꯕꯅꯦꯕꯀꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦ ꯁꯤꯁꯦ ꯃꯌꯥꯝ ꯀꯣ ꯑꯩ ꯎꯠꯂꯛꯀꯦ ꯁꯤ ꯋꯥꯟ ꯄꯤꯁꯀꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯇꯧꯁꯤꯔꯥ ꯒꯁꯥꯄꯣꯟ ꯍꯣꯏ ꯁꯤꯁꯦ ꯒꯁꯥꯄꯣꯟ ꯍꯥꯏꯁꯤꯅꯦꯕ ꯃꯣꯏꯒꯤ ꯕꯣꯜꯒꯤ ꯇꯥꯏꯞ ꯇꯧꯕ ꯃꯆꯥ ꯑꯃ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯏ ꯃꯅꯨꯡꯗ ꯀꯦꯔꯦꯛꯇꯔꯒꯨꯝꯕ ꯐꯤꯒꯔꯒꯨꯝꯕ ꯑꯃ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯗ ꯍꯣꯏ ꯆꯪꯒꯦ ꯃꯌꯥꯝ ꯃꯅꯨꯡꯁꯤꯒꯤ ꯌꯧꯔꯛꯑꯦ ꯄꯣꯞ ꯃꯥꯔꯠꯇ ꯃꯌꯥꯝꯗꯣ ꯄꯣꯞ ꯃꯥꯔꯠꯀꯤ ꯁ꯭ꯇꯣꯔꯗꯣ ꯌꯧꯔꯦ ꯁꯤ ꯂꯥꯕꯨꯕꯨ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯊꯦꯠꯂꯤꯁꯦ ꯑꯌꯥꯝꯕꯅ ꯂꯥꯕꯨꯕꯨ ꯃꯌꯥꯝ ꯊꯦꯠꯂꯦ ꯂꯥꯕꯨꯕꯨꯒꯤ ꯐꯥꯎꯕꯅꯤꯅꯀꯣ ꯂꯥꯕꯨꯕꯨ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯂꯩꯔꯦ ꯃꯅꯨꯡꯗ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯀꯁꯇꯃꯔ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯟ ꯄꯤꯁꯀꯤꯗꯣ ꯌꯦꯡꯉꯨꯒꯦ 이 구세 남네 보면 조로 산지 루피 우소 나미 진베 프랭키 룩 너희 슈그럴 것이다. 그래서 벌써 웜수 레이래 이게 올리지 시 캐릭터들이 나한테 얘는 이행라이지 아니는 이행라이지나 그노네버 뭐기 파이럿 매암기 자하스도 मैम अतोप कैरेक्टर से मैम लेको हैरी पॉटर की जो लई तो मैं जेरी जो लेगे सर कल मकल मैम लई ये बो मुझे की कहने दे उड़ ये बता लो सिले टॉय स्टोरी जो लई है मिकी माउस आयरन मैन मिनियंस कल मकल से मैम लई को सिरा अरे ये दोनों ठीक है मैम नहीं अब ꯆꯤꯜꯂꯦꯕꯀꯣ ꯃꯌꯥꯝ ꯈꯨꯠꯆꯤꯟꯅꯕꯅꯦ ꯂꯥꯕꯨꯕꯨꯁꯦ ꯃꯇꯦꯛ ꯑꯃꯗꯤ ꯌꯥꯝ ꯐꯪꯉꯨꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯑꯆꯧꯕ ꯂꯥꯕꯨꯕꯨꯁꯦ ꯌꯥꯝ ꯌꯥꯎꯔꯤ ꯀ꯭ꯔꯥꯏ ꯕꯦꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯌꯣꯜꯂꯦ ꯁꯤꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏ ꯁꯤꯁꯦ ꯁ꯭ꯀꯜ ꯄꯦꯟꯗꯥ ꯍꯥꯏꯁꯦ ꯁꯤ ꯌꯥꯝ ꯍꯥꯎꯕ ꯃꯥꯜꯂꯦ ꯐꯁꯨ ꯐꯖꯩ ꯂꯩꯕ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯦ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯑꯃꯃꯝ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯗꯥꯎꯗꯣ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯛꯏꯁꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯤꯁꯇꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯡꯗꯣꯛꯎꯔꯀꯥꯟꯗ ꯋꯥꯟ ꯄꯤꯁꯀꯤ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝ ꯑꯩꯅ ꯊꯤꯕꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅꯦꯕꯀꯣ ꯑꯗꯨꯗ ꯄꯥꯏꯔꯦꯠ ꯃꯈꯜ ꯂꯩꯗꯅꯀꯣ ꯁꯅꯤ ꯂꯩꯔꯦ ꯒꯣꯌꯤꯡ ꯃꯦꯔꯤ ꯂꯩꯔꯦ ꯕꯥꯔꯥꯇꯤ ꯂꯩꯔꯦ ꯃꯈꯜ ꯂꯣꯏ ꯂꯩꯗꯅ ꯑꯩ ꯃꯃꯥꯡꯗ ꯕꯤꯛ ꯃꯝꯒꯤꯁꯦ ꯐꯪꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯃ ꯈꯜꯂꯒ ꯀꯩ ꯇꯥꯒꯦ ꯌꯦꯡꯁꯦꯕ ꯑꯃ ꯂꯩꯔꯒ ꯃꯤꯁꯇ꯭ꯔꯤꯅꯦꯕꯀꯣ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗꯣꯏꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯍꯧꯖꯤꯛ ꯊꯥꯕꯜ ꯁꯅꯤ ꯅꯠꯇ꯭ꯔꯒꯅ ꯒꯣꯌꯤꯡ ꯃꯦꯔꯤꯅꯦꯕꯀꯣ ꯁ꯭ꯇ꯭ꯔꯣ ꯍꯦꯠ ꯄꯥꯏꯔꯦꯠꯀꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯥꯏꯗꯣꯒꯤꯒ ꯇꯥꯔꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤ
괜히세 난기 내 나오는 엄마 갈라니 스트로 햇기 오이라 말이야 인 라우라니 난 빅맘기 방하네 라우라 이해하지 않아 Ambil tadi kau berani ambil dah. 감사합니다. 당신 나루토기 시슬레이지 나루토기 엄마 레이지라. 나루토 스프덴 실레이 맘스. 이거 엄마 레이비 아이. 한두니 보고 시죠. 마이시 캐릭터 레이 맘스. 나루토 야오레, 카카시 야오레, 가라 레이레, 나타, 아스케, 사쿠라 레이레나. si làm cái si trong này mystery ôi cho nên mà có hàng độc quá mất rồi si này cái nào chỉ hỏi căng quân này này tổ bì ta chỉ hỏi chỗ đi đây là xin nào chỉ hỏi căng quân này vào có xin nào cái nào kia 뭐 리스 빌레 사이드라 오로지 마로주 야우리스 콜라 맞지 호이 호이 어떤 하에 신나 우지 하이 강군에 보다 시들 그냥 또 되네 해봐 그죠 엄마 그땅 어람 뭐야 되네 보다 cái lấy cái mèo đó mà để bài chỉ được chỉ muốn lâu rồi hắn vào bài thì lâu rồi em chỉ one piece character mà lâu cái làm một cái nó này thêm mỗi này một chỉ cho nên ta mỗi này rồi mấy hàng đồ không anh em nó cái cái nó sẽ lấy character mèo để ông mới làm được này gì nghe gì sẽ hàng đồ cơ chỉ lâu rồi chỉ khăn nó cái gì đấy em cần em xin cái one piece cái character cho cái nào nó yên là chỉ có nào ở đâu đâu mà li cho cái ngầm rồi giao gì đâu kanji kanji con em 엄마 공 레딩 칼레스 나루토 이 너무 이행지 거 나 야오겐 두칸 나칸 너무 하게 매 나루토 이 디am 끝나 Kamaru Ita Sasuke. Sasuke áo mình. Ai đi? Nó quá này. Ai chỉ là hàng năm lấy bây giờ bấm mua đều. Mai chỉ cái áo yên chứ. Cái gì là hàng biết bằng cái phăng bên này bụng cô. Mà cái gì nó ổi tôi đây hả chị? Sẵn như mấy lần mày. Vậy nó ổi rồi đi. Nam, saya foto lagi orang akan boleh juga sudah Vietnamese coffee pun belum lagi mereka, ada coffee tentu deh, mereka pun juga musik kok, mereka mangga Vietnam. Cái nó tao luôn đấy, bố chơi đây luôn đấy, saya pop mart tidak musang agak one piece ki saya character ama kalau dia buka, ada ke yang agak jadi orang, itu masih gitu video je suara lo sender lagi, video je, ngoài đi like tu sen biramo, comment tu biramo video thagat tu kui deh, yang kui matung thagat tu ni buka si video je, cái anh em hay xem được bản thân cái video dù cây cặp bộ kia đóฉันตกวิรามแล้วก็ถ้าพวกเขาจะในวิดีโอกับปองกันดีใช่แล้วนะเป็นตกเลยแม่มา suggest
ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕ ꯉꯝꯕ ꯑꯣꯏꯇꯥꯔꯗꯤ ꯅꯝꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ